Manipur tholi berang asi pali belenga asina responsibility lai chabna thokpani haina CLP leader o ibo bina phungdokrai wafam asi hanagi Manipur ki chief minister ramba risang kaising lai khidabagi tarirak suba ningsing numit tauram da phungdokipani Manipur Pradesh Congress Committee na sinduna BT Rotalai ba Congress waban da pangtokiba tauram da CLP leader o ibo biyauna MPCC ki president K Mega Chandra su saruyakhe lai khidabagi photo da lai sukatuna tauram aduga mari laina na CLP leader o ibo mina makhata na hai risang kaising Manipur gi apun bagi integrity kai bi yaroi haiba wakalo da thauna Jel Manipur da laiba mipung khudimak punna hingmin nagadabani haiba wakhalon da leptuna laiba misakni mahakna lamdam asigi da mag khotnariba ama khotnaramba amadi lauramba thodang kaya asibo singthana bada loiba nairoi laikhidraba matung photo da laikat pa aduna mahakna piramba wakhalon adu mapung fan bangam loi Manipur kai bi yaroi haina mahakna piramba principal adu aikhoina ngakna chatpa mathau tai haikei हाइजल मणिपुर की प्रजा अपंग मोइन हेक्ता हाइजलगे हेक्ता कईमत खंगदी मदुदी अरानब होगनी मिजोराम का म्यांमार की बॉर्डर से खारेना अहमद फ्री मूवमेंट रिजिम से स्क्रैप तब कंट्री अनी यानरगा देन अनी सूबद बॉर्डर से फजना खाजलब अखोदी लोद्रीब म्यांमार की साउदर्न साइड से पोरक सोब किलोमीटर सहम चामरी हेन सांगबम ले आसाम राइफल फाव इजीली एक्सेस तब चंब लेरीब म्यांमार गने अखोइगा ताइनबसे चुरचानपुर लेरीसे अखोइगी चुरचानपुर डिस्ट्रिक्ट से सिगी साउदर्न साइड सिदा सिंहाट सि साउदर्न साइड से सिदसु अखोइना मिजोराम का नागालैंड खत येंब यारोय चुरचानपुर की साउदर्न साइड से हंगबियो खंगहैदा सिदा कया यामना Oras oiba kilometer kaya sangmam le masisu tawba taba then adigi Mizoram de changaga aikhoi somda amu lanjal lakuju who knows sisu amuk loina khaba taba aduna it is not a job of one day adu moina praja singda hana kharamdre huji akhoina khare karibu akhoi tawdaba chithaba karibu lerige Pangmising na hamba wahang ipakong piraduna CLP leader o ibo minamakacha na hai Manipur tholi berang asi pali belanga asna responsibility later na thopane nakana ni makcha piriba pari ba lai thadok na duna ani wari sandarba matamda tholi berang asi ge solution oigane matamama congress na palinge matamda singam dit tampak ani ge marakta napak tariba sathok sasin yadriba si congress matamda laikidai hojiki district amaga changnabada khudong chadaba kaya ama leire pali belanga asina Haudokiba go to village go to hill kada chakrage haiduna hojik satna dre hariba FMR asi international loni country amakhaktana chatnaroi haiba yabanate animak yanaba changi FMR asi scrap toroba tawdabra haiba se lengakna miyamda mayek sengna thamba mathau tai haike sidi magi aroiba pungpham aroiba mikup phauda Manipur se kaiba ya roi haiba magi principal stand mana le piramado khoi hujik phauda ningsingi akhoina masi matam pura makta eje Manipuri ema oina mana apamba dharma chatba maduna tongan bani mana apamba wakhal leijabadi tongan bani adu punamak sipunjala aga aroi bada Manipur kaiba ya roi haiba Pabung sorry Pabung risang kaising na pibiramba magi message dudi akoi laino pidi kaw yaroi masini akoi mayam puna magna masigi principal masigi stand sini akoi na eje Manipuri ma hoina akoi lemina gadabasi